Image PAODAM miyeng tabiribasing busurbalana kurumjari ngasigi maroiba pau pizari. Hepatitis B amadi C gi matangda awareness kam screening camp ama jail manungda pangthokre. Food Safety Supervisor course on Manufacturing Basic amadi Food Safety Supervisor course on Catering Basic haiba hiram singda training program sing pangthokre. War on Drugs ki awareness campaign kun suba Assam Rifles na sinduna pangthokre. Loinana PSYC amasung YWU mai pakre. Paumacha khaina bizari. National Health Mission Manipur gi makhada State Viral Hepatitis Control Program na Manipur Central Jain Sajiwa amadi Community Network for Empowerment Konga punna khusamnaduna Hepatitis B amadi C gi matangda awareness kam screening camp ama jail manungda pangthokre. Sajiwada laiba Manipur Central Jail gi Conference Hall pangthokiba awareness ki thoram aduda State Viral Hepatitis Control Program gi State Nodal Officer Dr. R.K. Rosie amadi Kongi President R.K. Nalinikantana Hepatitis B amadi C gi matangda jail manungda laiba drug users singda wangangki. Loinana screening gi program dasu jail manungda laiba drug user kulumdoida Hepatitis B amadi C screening tauki makoi kulumdoi adugi manungda miyoi taruk Hepatitis C naramki loinana atopa miyoi amana Hepatitis B amadi C puna naramki. Ngasigi thoram adugi matangda State Viral Hepatitis Control Program gi State Nodal Officer Dr. R.K. Rosina laiba asidagi Hepatitis laina muthatnaba changsilakpa khongthanggi manung channa ngasi ahanba oina jail manungda pangthokkiba thoram ase makatana pangthokigani loinana ngasigi screening tawba duda jail manungda laiba drug users singi marakta Hepatitis laina nabagi chang ase jada humputara oiri maramasina hiramasina department asu lomna lawduna jail gi authority singa tanaduna athuba matamda mathau taba thabak sing tawkhalagani haiki. Hepatitis B amadi C ase simbuchingna birabadi apiduna test tokpiu isabi status khangdokpiu amadi matam chana layumtu pa haibase haijani aduga madudi thulakpa yaba liver cirrhosis amadi liver cancer na simbusing ase matam chana layum huduna maslegi ngapthokmina se amadi by 2030 eliminate toba ki pandam thami base mase akhui mai pakna eliminate toba ngamina se na haijani. Manipur Lenga ki Director of Health Services ki miyang makhada Food Safety Administration Thawal amadi Kakchingna Intelligent Knowledge and Skill Center ICOX Marangkhom ka khusamnaduna Maira Foods Industrial Estate Kurakokpi amasung Iramdam Food and Beverage Industries Private Limited Industrial Estate Kurakokpi amadi Waifamsang Kakchingi Tengwanga loinana Food Safety Supervisor Course on Manufacturing Basic BMA COVID-103 amadi Food Safety Supervisor Course on Catering Basic BCA COVID-101 haiba hiram singda tungan ba training program ani Industrial Estate Kurakokpi da pangthokre Maira Foods ki Conference Hall da pangthokiba Food Safety Supervisor Course on Manufacturing Basic BMA COVID-103 gi training program aduga mari lainana Pintu instructor ICOX na acha thak semba matamda kari chection thorang lokhatkani company amagi acha thak sembada miyoi bagi hakchangda sokloidawba mawongda ningthina tarutana na semnaba hotnabada kari mathau tabagi haibana chingbagi matangda wangangki. Iramdam Food and Beverage Industries Private Limited ki Conference Hall pangthokiba Food Safety Supervisor Course on Catering Basic BCA COVID-101 ki training program adudana Prakasnan instructor ICOX na chak insang acha athak semduna miyamda fanghanbada kari chection ba mathau taba acha athak sempham kamdongna semduna mahik matai changdanaba kari thabak lokhotkani haibagi matangda takpidambiki. Training program sing pangthokpagi matangda Food Safety Administration Thawal amadi Kakchingi Designated Officer and Devendra na phongdorakpada training program ani ase mathau yamna taba thoram amani supervisor ke basic training certificate course amani manufacture tauribasing catering tauribasing na asigumlaba certificate asi paidana thabak tawada ayaba pidabana department na selakpa training singda miyamna saruk yabiu certificate paiduna
kanglon chumna thabak-sing taunaba hotnabiu haina phongdoraki. Thawai yauna district chigi oine sigumba ma pangthokani aina tabi baga koine hepo hajar baga sigumba matungda lakbu du thawai yauna yaubine ba ningsing jari loina na koine basic koi supervisor training je si khaktana loibnati masida yaubiri ba khudimang na koi gi advance basic si lor matungda advance to kan da su koi isana thawai yauna koi tawdba yade na khanna matungi advance ki program toksalakudasу yaubiju Kumja lising ani kunithoi da pangthokadariba general election mamangda hianglam constituency manungda laiba miyamna maru oina chatnariba lambi khudingmak black topping tawba loishingani haina constituency asigi MLA Dr. Waira Desyamna phongdorakli wafam asi ngasi constituency asigi manungda laiba miyamga loinana sengmaijindagi sugnu taba hairaga khangnaba lambi asi semba hobagi thabak yingsinba lakpada haikibani PMGSY gi makhada lupa koti tara rom changna semgadaba kilometer kun sangba lambi semba yengsinba aduda MLA na makha taraduna hianglam constituency manungda leiba lambi sing mahakna MLA orakpa chahi adudagi phase 9 na semba haurakibani adubu mamangi chahi asidi COVID-19 na maram oiduna thabak amata paikhatpa ngamdabana lambi semba yauna thabak ayamba leptuna lakibani adubu haujiti COVID ki fivamsu khara fagalakpa asina thabak khudingmak war footing da suduna atenba matamgi manungda loshilagani loinana constituency sigi manungda leiba yumthong khudingmaksu kumja lising ani kunithoi fawda toti ising Pithaknaba paikhatleba thabak-sing asisu athuba matamda loishinaba honari amadi Imphal Turel mathakta hianglam constituency amadi mayang Imphal constituency ga samnaba sariba Valley Bridge 2 asigi mathakta anoba thong amasu lafupat terada saba hauragani maram asina hairiba thabak-sing asida constituency asigi miyamna mapung phana mateng pangbiduna thamliba pandam asigi manungda thabak-sing asi loishinaba hotnaminasi haiki Manipur chakut ke hai tarik khunggang chakutana arapa lariba kasin koya si chakutana shor mai chakut lag chakut pa yaroi haiba pandam sigi batungda koi arapa ta lamben thong se masi sangkot nambagi akan ba miyeng changbi de pagi tamakta Manipur sarkar gi kai khunajab chief minister NB Rembu so ai thagat pa phongdok chari ai khoi chakut pa ba se lamben thong chakutana bo ito chakut pa soi oi thok loi aduna ngasidagi di mayamna pambiramba mayamna chingnaramba lamben semoidra hana chingnaramba do kokpiro ngasi Dosriali film production ge banner makhada World Expression Pictures na present tawba asengba iral haina mingthonba Manipuri feature film ama kwakaithel Moirangpurel da leiba film asegi producer Khomdram Tolendro gi yumda yaifathongni gi thoram pangthokre hariba film ase Khetrimayum Subadani gi story ni manawbi na screenplay tawriba film asegi director O.C. Mairani film asegi story Khetrimayum Subadani na haikibada film ama fazaba amasung mai pakpa haibasi teamwork ki makhayamna poli film asida Abi Khunrakpam Sunil Maiboy Ranmila Soraisam Nongthonghanbi Jugendro na chingba maruiba mamiroising oiri Technopol Battalion 20 Suba Assam Rifles na sinduna War on Drugs ki awareness campaign ama pangthokre Technopol District Headquarter ki Assam Rifles ki helipad pangthokiba awareness campaign aduda 26 sector Assam Rifles ki Brigadier Ajay Singha Rana Technopol ki Deputy Commissioner M. Rajkumar SP Technopol TS Bikramjit 43 AR ki CO 20 AR ki CO Professor Head Psychiatry Department RIMS ki Dr. R.K. Lenin Amadi Kripa Society ki Chief Functionary Hizam Dinesh Singhana Tharom aduda maruiba miyosing oiduna saruk yaki Loinana Technopol District ki manungda lairiba tongan ba khun ki Chief CSO Government Department Official singna mapungphana saruk yaki Campaign aduda nat ki oiba jagoi isai thang ta na chingba sung utki Tharom aduga mari leinana tongan ba DICE member singna Fungdok kibada Chief Minister ki makhada pangthok leba War on Drugs campaign asida mipung khudingmakna drugs tagi lapna leiduna lakadawriba generation singi lambida afaba samas ma ohelasi haiki amadi drugs na isakhak natana imung manung marup mapang sagaina tai chenthali masigum laba thodok asi thoktanaba aikhoi miyamna punna ko samnaraga afaba maikairomda chatminarasi haiba wafum kaya amathamki Tungda Thorom Sega Mari Lainana Assam Rifle na War on Drugs ka Mari Lainana Achamba Kudol Sing Tamki
Manipur के Chief Minister N Biren के War on Drugs Mission के मखादा भारतीय जनता पार्टी तेंगोपल मंडल न सिंधुना ngasi miyam gi oiba khongchat ama more town da chatkre ngasi gi khongchat adu BJP gi spokesperson Benjamin Martina More Forest Gate mayadagi lamthaki more da leiba tongan ba community gi luchingba sing KWUNHR Imalup Singh KSO More Block amadi satri sing na saruk yaduna chatkiba miyam gi khongchat adu da stop poppy farming, we stand for drug free state, safe from drug peril, the use of drug is doom haina thaba pleka sing siznaki BJP के spokesperson Benjamin Martina मियाम की खोंगचट असगी मतंगदा वफम कया मसु थमकी अवांग सेंगमाई हारिबा लमदम असे युगी मफम अमा ओइबगी मथक्ता नेशनल हाईवे मपानदा लैबा मरमना सेंगमाई गी इंखलकलिबा नहासिंग असे यू ट्रक अमदी अतै मयाई काबा चिंजाकता लाइचुदना अतोप लंबी अमदा चटखिदनबगी वखलोंदा अमदी मणिपुर की चीफ मिनिस्टर एन बिरेन लुचिंगबा लेंगाकना मियेंग थमलिबा वारोन ड्रग हारिबसिदा मतेंग पांगबो ओइना सेंगमाई गी अकोइबदा लैरिबा सानाबुंग सिंह अमदी सानाबुंग की अकोइबदा वेटिंग सेट अममम साजबनी सेंगमाई गी हौरकलिबा नहारो सिंगना मयाई काबा चिंजाकतगी लाथोकनबा साना कोटनबदा हेना मियेंग चंगहनिंगी हाइना अवांग सेक्माई शेड्यूल कास्ट डेवलपमेंट कमिटी ASSCDC की प्रेसिडेंट खोराकपम सुरजमनी सिंगाना फोंदोखरे वफम असी ngasi ayo ASSCDC na senduna awang sekmai Kaujeng Laima football ground da Kaujeng Laima sports pavilion sangaba gi thoramda thoromapu oina saruk yakiba ASSCDC की प्रेसिडेंट खोराकपम सुरजमनी सिंगाना फोंदोखिबनी महंगना मखाताना फोंदोखिबदा ngasi lenga ki mateng amata yaudana chawrakna lupa lakh tararom changna sariba 14 to 30 square feet pek chawraba sports pavilion asegumna awang sekmai khuno amadi mayai lekai da su saba hore nongju pantha laktringai mamangda miyamda khusanana ba thorangli ASSCDC na maikai asongi miyam gi aifana ba makhatana su thabakaya paikhat ki ni haina phongdorakli मियोबगी पुंसिना हिरम खुदिंगदा तंबा हाइबसे याउद्रबदी मपुंग फाबा मियोइबा अमा ओइबा ngamde मरमसेना अखोय खुदिंगमक आइगे चलिबा हिरम अदुदा मपुंग फाना तमसिनबा यामना मथौ दाइ हाइना लंगथाबाल केंद्रगी MLA कराम श्यामना फोंदोखरे लंगथाबाल चिंखा यूथ क्लब ना सिंदुना लंगथाबाल चिंखा कम्युनिटी हॉल दा थासेगी कुनिथोय फावबा चथगदबा 20 सुबा सोशल सर्विस यूथ कैंप कम कल्चरल प्रोग्राम हौदोपगी थरम अदुदा महाकना मखा तारदुना हाय अफबा खुनाय अम सेंबदा अफबा इमुंगी चावरबा थौदांग लै मसिना मथौना लैरबा मियोय कया थोगलकलिबसी अफबा कया तमलकपा अदुननी अमदी ngasiदगी हौदोकलिबा केम असिना अफबा खुनाय अमा पुरकनबा होटनबदा अचौबा थौदांग लौगनी हायना फोंदोकी उनमाथोय सु चही सासिगी यामना चैलेंजिंग बाय उनसी सिंगना गदबने करम बसिंगना अफबगी नमदा सिंगना मिठोय मेहनना न बसिंगना मटिक साबा मी ओइना न बसिंगना हौकिबा मार्च तांग 13 दा थौबाल डिस्ट्रिक्ट की तेंथा अवांग लेकाइदा चही 9 दा ngairibi nupi macha amabu lairik takpi gi haiduna थेमलगा नुपी ओइबिगी इकाई खुमनबा मांगहनखिबगी मरालदा थौबाल वुमेन पुलिस ना फादुना लैरिबा समुराई लाटपम आनंद चही कुनिथोय ngasi स्पेशल कोर्ट पोक्सो थौबाल गी जज ना जुडिशियल रिमांड जेल दा थाजिनख्रे ngasi मरा लैरि हाइरिबा मियोसी थौबाल गी कोर्ट पुथोरकपदा विक्टिम ओइरिबि नुपी मचा अदुगी इमुंग मनुंग अमदी लेकाई गी मियोसिंगना मरा लैरबा आनंद सिबगी चेराक पियु हाइबा खोलाव लावरदना कोर्ट कॉम्प्लेक्स दा थोंजलखि मसिंग यामलबा मियाम अदु लाक्सनबा होनबदा पुलिस ना लाठी चार्ज तौखि थौदोक अदुदा खांगाबोक पार्ट 3 दगी नुपी अनि सोक्तुना थौबाल डिस्ट्रिक्ट हॉस्पिटल दा पुखतुना लाइकनखि इपुरिबा CH लुसै तराव चही कुनिथोय अपोकपा CH कोदा तरावना लैखिदबगी अवाबा खांगलिंगाई चेरकता बुकथ्रोल विलेज तगी इकुबोकी इमुंगना इन्फॉर्म यावदबा अरानबा चार्ज मयाम अमा तवरक्तुना अवाबा पिरकपसी यानिंगदे मसिदी लाइबक थीबनी अंगांग अपिकपा असिगा अवा चैथेंग खांगलिंगाई असिगुंबा युमफम यावदबा चार्ज असी अमुक हन्ना तौबिरकनु हाइना लैखिद्रबा लुसै तरावगी लोइनबी आर निंगदेनसाना फोंदोरकली ngasi Chandel district ki Khuringkhu village da Paumishingga unaba amada laikhidrabagi loinabi R Nindensana makatana haikibada tha asigi tang 13 da Chandel district ki Chandel police station ki manung chanba
Kuringku village da laiba mahaki mapamgi yumda thori yanduna siramkibani hairaduna mapuroibana asumna tawrakpasi wakhal yamna nuaite mahakna thori yanduna siramba numiki numidang adu mahak yu ngauraga halaki amadi chak thiduna pijaraba matung famungda tumba changki adubu famungda changlaba matung mangonda atopa miga mari lainai haiduna ningai sandana kibadi laiki adugi matungda firon puraga mapanda thokibani masana thori yanduna siramba sida leihoriba angang apikpa asiga aigasu yamna thamoi shokna nungaitana leiringaida JSC semduna aranba wafam mayam ama hairakpasi yamna nungaiti hairaduna aranba charge mayam ama tawduna leiba asina maram oiraga ipuroiba leikhidabagi ishorgi mapamda thawni haijaduna thawgal fajana tawbasu ngamhandre haiki sakcha loiraga mase khongku chamgi haina badung samle khongku chamraga mase pamung ta phone sanaraga leire phone sanaraga manakta aina phamba lapanda mase mi mari leina hanba ise adoina mukhanungai mandabigi kri ai bole sabi sunate angang le khabu kanana pambi gira haina adu khakta yitne aduga ma aphyong gumbu puru mama pantokhi ne Rimsta MBBS mga suba semester tamliba kurai thangjam laikai dagi sanaton athopam Rimski nupagi hostel da chingnaningai oba mawongda thori yalaga siramkiba adugi case CBI da sinagada bani haiba dabi tawduna ngasi kurai lamlong kaithada kaithal fambi ima singna abun manupi lup amadi justice for sanaton athopam gi mihut singna wakan fam famduna protest tawkre wakan fam da saruk yakibi lamlong kaithal fambi abun manupi lup ki president ibeton debina phongdokibada laikiraba sanaton gi imong manunga mamanaba singa mobile phone da warisana bagi data hojik fawba thiba khangdre mahaki mobile tablet su thiba khangdre Rimski maike dagi ngasi fawba awaba phongdorak palaitri yumgi mi laita bagi tanja lauraga chahi marifutara suraba ahal amada che piraga sign tohan kiba yaningde CBI da case sinaduna athubada waroisin puraktrabadi khongjang sing changsingani haiki Senba chahi English ngani kunmathoi kunithoi da Kakching municipality oina contract da toll tax amadi parking fee khomgatnaba miyoi sing khanbagi auction sale lakliba tang kunithoi gi nungtel pung amata bada deputy commissioner Kakching gi office da pangthoklagani haiba tender asi mifam su DC na preside tawduna pangthokani maramasina mari lainaba singna mathakta paliba mafamda matam chana laktuna saruk yarana ba Kakching municipal council gi assistant engineer na thorakpa notice amana khangalakli Naurim Chandramani na iba Kakching amasung masigi puram param nat haina mingthonba lairik amadi jasumati numaithem na iba laikang lagi chigong lai haina mingthonba sairing lairik lakliba tangkuni panda fongbagi thorom library and information center Kakching da nungthel pung amada pangthoklagani Writers Association Kakching na senduna pangthokadawriba thorom aseda Kakching SG MLA M Rameshwarna athuba mithunglen oina saruk yagani hairi Department of Persons with Disabilities, Divyangjan, Ministry of Social Justice and Empowerment, Government of India gi midyang makhada Relief Center for the Welfare of Differently Abled Persons Manipur na sinduna nongmagi oiba orientation program ama Khonglong Village New Kaithal Manbi da pangthokre generating awareness and publicity scheme gi matangda pangthokiba orientation program aduda resource person oina Deputy Director Disability Social Welfare Department Government of Manipur gi L Dhaneshwar Singhana Disabilities Scheme amadi department na paikatliba scheme kaya gi maramda wangangki ngasigi orientation program aduda Khonglong Kabuik Village khulakpa Jin Khamlung Gamgai amadi L Amarendra Sharma National Awardee na mithunglen oina saruk yaki Drug users sing achumba lambida puraknabagi pandamda CCSK yada amadi UCSCK na thasigi kuntarukdagi numit 15 gi oiba detox scheme ama awang sengmai da pangthoklagani ngasi nungthel New Chekon da laiba CCSK gi office da pangthokpa pangmishinga unabada yada gi general secretary Aribam Aziz Khan hai thasigi lakadawriba tangkuni pandagi hawgadawriba yauksang kumai ase Manipur gi oina yamna maru eba kumaili kumai asida drug users singna drug sizinaraba matungda makoina crime kaya thokalakpa yaba ubadagi loop ahumna tawdaba yadaba ithongni khanduna thasegi kuntarukdagi numit 15 gi oiba detox scheme asi pangthoknaba sem sabani haiki
यूजरसिंगसिदा मागी मची ओइबा चिंजा कया आमा पिचगदौबा अदगी मंगोंदा तौगदौबा ट्रीटमेंट कैकरा मयाम लैरि मसी एकोइ नियम चुमना एकोइ तौरगा माबु तिंजंग काइजंग दबा अफबा यूथ अमा नत्रगा अफबा मणिपुर की तुंगी युम्बिरेन अमा सेमगतनाबु हनबदा एखो चौबा थौदांग लौजगनी अदुगा पालिबा लैंगाकनसु एकोइ ड्रग की अमदी यूजर सिंगी केनोसिदा यामना कनबा मियंग संसन बिरी अदुना एकोइना सिनजरिबा सिदा पुन्ना एकोइगी लैंगाक असिनसु मियंग थंबिरे हारगा असिगुम्बा सिनगदौरिबा 15 days डिटॉक्स कैम्प असे मपुंग फानबियो जम्मू अमसुंग काश्मीर सेमगा सागलिबा लंबी थोंगसिंग मतम चाना लोइसिनबा ngamnanaba यूनियन मिनिस्टर डॉक्टर जितेंद्र सिंहाना रोड ट्रांसपोर्ट एंड हाईवेज मिनिस्टर नितिन गडकरी गा उनखरे फंड पिबिदुना मतम चाना लोइसिनबा होटनरिबा सिंगे मनुंगदा कथुआ डिस्ट्रिक्ट अमसुंग दोदा डिस्ट्रिक्ट अनिबु समनगदौरिबा चातरगल टनल जाउरी टनल असे सेम्बा लोइरबदी दोदा अमसुंग लखनपुर गगी मरक्ता चलिबा लंबी असे पुंग मरी खक्तमक चंगलगनी हाइरी बॉर्डर रोड ऑर्गेनाइजेशन सेमलिबा टनल असी साब लोइबदा चाही मरी रोम चंगनी हाइरी मिनिस्टर जितेंद्र सिंहाना हाइकेबदा चतरगलादा सेमगतलिबा टनल असी मतम कयादगी साननबा होनरबसु ngamdana लाक्लबा मतुंगदा मोदी गवर्नमेंट थबक लौखतखिबनी दिल्ली की चीफ मिनिस्टर अरविंद केजरीवाल रसन एट डोर स्टेप प्लान पाइखत्रिंगागी ममांगदा बीजेपी ना यानिंगदा फोंदोरखरे नेशनल फूड सिक्योरिटी एक्ट की मखादा स्कीम असी पाइखत्पा यारोय हाइरी दिल्ली गवर्नमेंट ना नफ्सा फूड ग्रेन्स यावदना अनौबा स्कीम अमा हौदोकपददी अथिंगबा लेति हाइना यूनियन मिनिस्ट्री ऑफ कंज्यूमर अफेयर्स ना हाइरी वफम असिगा मरी लैनबा चेरोल अमा दिल्ली गवर्नमेंट दा फूड मिनिस्ट्री जॉइंट सेक्रेटरी एस जगन्नाथन इरखरे दिल्ली गवर्नमेंट मार्च 15 हौदोकनबा थौरांग तौरिबा मुख्यमंत्री घर घर राशन योजना दो सेंट्रल गवर्नमेंट थिंजिनखरे रिपब्लिक डे सेलिब्रेशन दा वांगांगबुदा चीफ मिनिस्टर अरविंद केजरीवाल असिगुम्बा स्कीम अमा हौदोकनी हाइबा वफम फोंदोखिबनी सानबगी पाव डिस्ट्रिक्ट स्पोर्ट्स एसोसिएशन कक्चिंग सेंडना एसोसिएशन असिगे प्लेग्राउंड चथरिबा 18 किशोर कुमार मेमोरियल फर्स्ट डिवीजन फुटबॉल लीग 2021 गी ngasi sanakhiba match negi ahanba ground da PSYC na LYA bu panjal ahum amada thoikre match asege ahanba panjal du LYA gi lembana match ki minute 9 chatbada chankhibani aduga PSY gi panjal ahum duna Emsana minute nifumathoi nifunipan amadi humputara treta chanki ngasige ani suba ground na YWU na UCC bu panjal ahum ani da maiti ba piki YWU gi panjal sing adu longambana match ki minute kun amadi match loirakpagi minute marifutara ga ahapa minute ahum chatpada chanki atopa YWU gi panjal amaduna jilana chankibani aroibada maroiba paw mohna pijari Hepatitis B amadi C ki matangda awareness kam screening camp ama jail manungda pangthokre Food Safety Supervisor course on manufacturing basic amadi Food Safety Supervisor course on catering basic hiram singda training program sing pangthokre War on drugs ki awareness campaign kun suba Assam Rifles na sinduna pangthokre Loinana PSYC amasung YWU mai pakre ngasigidamakta di PAODAM matang asida loijari miyeng dabiribasingbu amukana kurumjari